Kongpan mutum Leirak-tagi mayumdamuk laklaba matung haibdi mapam haitare nupigi mapam haina khangnabani madu mapam sina Wangkhei Yonglan Leirak adubu mayum sumuk yum thumba mapam su dubu angang pigliba angang ama amadi koigi class 3-4 karba angang amaga MSF ki amadi AMUCO gi team na koigi rescue toroga puthorokpagi satam dune je akoi Wangkhei Yonglan Leirak ta Manipur Students Federation MSF ki thomi sing na angang chen bai tai maung khak lokthokpa lam bagi mami duni koi huji thoksa rai se koi gi Wangkhei gi area da leiba Wangkhei Yonglan Leirak hariba mafam adu dagi koi tai mangang chen bi makhang Manipur Students Federation MSF ki thomi sing nai koi saphagada mafam sing da puthorakpagi mami aduni ida hojik soi koi gi angang sing kasih tora angang sing kari kara kai lai kai oi dun itai moina tholai sina awang lai kai o Wangkhei Yonglan Leirak ta gini hari bai itai ma siga anga siga puthorai sisu leptana dumang MSF ki thomi sing na awa na taraba saphagada mafam sing da puthopagi thabak leptana dumak chathajari